ꯃꯃꯧ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯀꯥꯎꯕ ꯃꯇꯝꯗꯗꯤ ꯃꯕꯨꯛ ꯑꯗꯨꯗ ꯄꯥꯜꯂꯒ ꯃꯥ ꯃꯐꯝꯗꯨꯗ ꯇꯨꯔꯝꯃꯤ ꯑꯗꯣ ꯈꯨꯗꯛ ꯑꯗꯨ ꯗꯥꯛꯇꯔꯗ ꯄꯨꯈꯠꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯦꯀꯤꯟ ꯃꯅꯦꯝꯕꯣꯛ ꯑꯗꯨꯁꯨ ꯗꯥꯛꯇꯔꯗ ꯄꯨꯈꯠꯄꯤꯔꯦ ꯂꯦꯀꯤꯟ ꯃꯧ ꯑꯗꯨꯅ ꯋꯥꯅ ꯃꯁꯥ ꯃꯇꯣꯝꯇ ꯗꯥꯛꯇꯔꯗ ꯆꯠꯂꯦ ꯑꯗꯨꯒ ꯗꯥꯛꯇꯔꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨ ꯁꯤꯅ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯑꯃꯁꯨꯡ ꯃꯋꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯑꯃꯐꯥꯎꯕ ꯉꯥꯡꯕꯤꯗꯕ ꯅꯨꯄꯤꯁꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯜꯂꯥꯍꯗ ꯀꯞꯄꯒ ꯐꯔꯤꯌꯥꯗ ꯇꯧ ꯌꯥ ꯑꯜꯂꯥꯍ ꯅꯍꯥꯛꯉꯣꯟꯗ ꯑꯩꯅ ꯁꯤꯟꯅꯔꯕꯅꯤ ꯌꯥ ꯑꯜꯂꯥꯍ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯥꯡꯗ ꯅꯪꯅ ꯑꯃꯨꯛꯇꯗꯤ ꯎꯍꯟꯕꯤꯌꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ ꯃꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯩ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯃꯗꯨꯕꯨ ꯑꯩꯈꯣꯏ ꯃꯨꯟꯅ ꯇꯥꯔꯒ ꯑꯃꯜ ꯇꯧꯃꯤꯟꯅꯁꯦꯕ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯤ ꯄꯣꯛꯄ ꯅꯨꯄꯥ ꯌꯥꯎꯗꯕ ꯏꯃꯨꯡ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯃꯧ ꯑꯃꯅ ꯖꯣꯕꯤ ꯂꯥꯛꯄ ꯂꯥꯍꯒꯤ ꯑꯧꯂꯥꯗꯁꯤꯡ ꯑꯗꯨ ꯄꯦꯟꯊꯣꯛꯇꯕꯤꯗ ꯃꯅꯦꯝꯕꯣꯛ ꯑꯃꯁꯨꯡ ꯃꯀꯨꯕꯣꯛꯅ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ 99% ꯌꯥꯎꯋꯦꯕ ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯅꯪꯅ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯗꯕ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯕꯨꯅ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗꯨ ꯅꯪꯒꯤ ꯅꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯥꯁꯨ ꯅꯪꯒꯤ ꯅꯆꯥꯗ ꯂꯨꯅ ꯇꯧꯔꯕ ꯑꯗꯨꯝꯅ ꯃꯍꯥꯛꯄꯨꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯕꯨ ꯂꯨꯅ ꯇꯧꯔꯝꯃꯤꯕꯅꯦꯕ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯗ ꯂꯨꯅ ꯇꯧꯔꯕ ꯑꯗꯨꯒꯨꯝꯅ ꯅꯆꯥ ꯑꯁꯦꯡꯕꯅꯤ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯅ ꯃꯤꯒꯤ ꯃꯆꯥ ꯃꯧ ꯑꯗꯨꯁꯨ ꯅꯪ ꯈꯟ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯥꯗꯨꯅ ꯍꯌꯦꯡ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯂꯨꯅ ꯇꯧꯒꯅꯦꯕ ꯑꯜꯂꯥꯍꯒꯤ ꯐꯦꯁꯂꯥꯗꯤ ꯆꯞ ꯆꯥꯅ ꯇꯧꯕꯅꯤ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗ ꯉꯝꯃꯤ ꯍꯥꯏꯅ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯇꯧꯕꯤꯔꯒꯗꯤ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯅꯪꯒꯤ ꯅꯆꯥꯗꯁꯨ ꯅꯪꯒꯤ ꯑꯧꯂꯥꯗꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯦꯝ ꯇꯨ ꯁꯦꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯜꯂꯛꯀꯅꯦꯕ ꯃꯇꯝ ꯑꯗꯨꯗꯤ ꯅꯪ ꯑꯐꯁꯣꯁ ꯇꯧꯕ ꯅꯨꯡꯉꯝꯗꯕ ꯂꯥꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯂꯣꯍꯧꯕꯗꯒꯤꯅ ꯂꯣꯏꯐꯥꯎ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯔꯥ ꯇꯝꯁꯦꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯌꯨꯝ ꯄꯥꯜꯂꯕꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯃꯊꯪ ꯑꯃꯁꯨ ꯃꯆꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯃꯊꯪ ꯑꯃ ꯃꯆꯥ ꯑꯃ ꯄꯣꯛꯏ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯨꯝ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤ ꯀꯝ ꯑꯣꯏꯔꯛꯂꯝꯃꯦꯕ ꯌꯥꯒꯣ ꯅꯨꯄꯥ ꯄꯣꯛꯄ ꯅꯨꯄꯤ ꯄꯣꯛꯄ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯇꯕꯅꯤ ꯑꯜꯂꯥꯍꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯕꯅꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤ ꯆꯥꯎꯔꯛꯑꯦ ꯆꯥꯎꯕ ꯁꯥꯔꯦ ꯐꯔꯦ ꯆꯍꯤ 13 19 ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯄꯥꯗꯨ ꯌꯥꯝꯅ ꯐꯠꯇꯦ ꯖꯥꯂꯤꯝ ꯑꯣꯏꯕ ꯃꯆꯥꯗꯤ ꯌꯥꯝ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯅꯨꯄꯤꯗꯤ ꯌꯥꯝ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯒꯤ ꯍꯥꯂꯥꯠ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯊꯕꯛ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯐꯪꯂꯝꯃꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯨꯝꯖꯤ ꯁꯤꯠꯇꯣꯛꯄꯤꯕ ꯀꯣꯜ ꯂꯤꯛ ꯆꯥꯝꯕꯤꯕ ꯃꯈꯣꯏꯒꯤ ꯐꯤ ꯂꯥꯡ ꯁꯨꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯩꯁꯥ ꯈꯔ ꯃꯍꯥꯛꯉꯣꯟꯗ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞ ꯑꯣꯏꯅ ꯐꯪꯂꯛꯂꯝꯃꯦꯕ ꯃꯥꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯃꯃꯥꯒꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠꯄ ꯃꯦꯟꯇꯦꯅꯦꯟꯁ ꯑꯗꯨ ꯄꯥꯡꯊꯣꯛꯅꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯥ ꯊꯕꯛ ꯁꯨꯖꯕꯅꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯄꯥ ꯑꯗꯨꯅꯗꯤ ꯃꯆꯥꯁꯤ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯃꯄꯥꯁꯤ ꯈꯪꯗꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯆꯥꯁꯤꯅ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯋꯥ ꯁꯟꯗꯣꯛꯅꯔꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯅ ꯐꯨꯂꯥꯅ ꯑꯗꯨꯒꯨꯝꯂꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯄꯩꯁా ꯇꯥꯜꯂꯤ ꯕꯗꯅꯥꯝꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯃꯌꯥꯝ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯕꯗꯅꯥꯝ ꯑꯣꯏꯅ ꯉꯥꯡꯅꯕꯁꯤ ꯃꯄꯥꯒꯤ ꯃꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯔꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯅꯥꯛ ꯆꯠꯂꯦ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯁꯨ ꯆꯩꯔꯝꯃꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯕꯗꯤ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯉꯁꯤ ꯅꯔꯝꯖꯠ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯅꯆꯥꯁꯤꯁꯨ ꯅꯪꯒꯤ ꯂꯝꯆꯠ inbanine ikoina yumda nupi habasidi leigedabani mapan thoga mana yumdagi thabuk nataba nupa gi manak chalaga izzat hundoga mana paisa tanbagi mathau karino haina hai macha nupi aduna kappaga mapa adugi makong kollaga herami iba ai adum aranba thabuk tawde mayam ne goida badram aingonda badram tawbani aidi chumna yum sitpagi amjung thabuk suraga migi phi subiramaga made pangako paisa khara aduna yumgi imung manungi awat pasi menkhatningai damaktani haina khallaga ai sujabani haina hai matammadro mapa adu yamna fattaba zalim maduna fare nang hojiti yumdagi mapan thokpa yaroi haina ma ko thong lonjallaga room madu mundu punjallaga thamlamme aduga mana kalamne hojiti sigi badram asigi kok ngai damakta nang athuwa matamda chahi yamdaba tarasu ai nangi shadi tawthokani nu hongai damakta tayar tawraga nupa thirdabani haina hai matammaduda nupi sigi nikagi tawba yaba mi sing thire aduga khulladugi khwaidagi nupa ama
ꯐꯪꯂꯝꯃꯤ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯤꯀꯥ ꯇꯧꯅꯤꯡꯉꯥꯏꯗꯃꯛꯇ ꯍꯥꯏꯔꯦ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯔꯝ ꯃꯣꯛꯄꯅꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯀꯥꯒꯤꯗꯃꯛꯇꯅꯤ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯥꯝꯃꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯗꯕ ꯅꯝꯗꯅ ꯅꯤꯀꯥ ꯇꯧꯔꯦ ꯑꯗꯨꯒ ꯃꯥ ꯑꯁꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯦ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥ ꯑꯗꯨꯅ ꯅꯝꯐꯨꯗ ꯇꯧꯕꯅꯤꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ 이ꯜꯂꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯌꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯊꯃꯣꯏꯗ ꯈꯜꯂꯤ ꯏꯄꯥꯅ ꯌꯨꯝꯗ ꯃꯆꯥꯅꯨꯄꯤꯕꯨ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯗꯕ ꯅꯨꯄꯥꯕꯨꯅ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯅꯨꯄꯤꯕꯨꯅ ꯃꯆꯥꯅꯤ ꯈꯟꯗꯕꯤꯗ ꯅꯨꯄꯥꯇꯕꯨ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯏꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯕꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯏꯋꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯦ ꯃꯅꯦꯝꯕꯣꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯅꯦꯝꯕꯣꯛ ꯑꯁꯤꯅ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯃꯉꯣꯟꯗ ꯁꯨꯝ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯂꯝꯃꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤꯁꯤ ꯑꯉꯥꯡ ꯑꯃ ꯎꯅꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤ ꯄꯣꯛꯂꯝꯃꯤ ꯅꯨꯄꯤ ꯄꯣꯛꯄ ꯃꯇꯝꯗ ꯑꯗꯨꯁꯨ ꯈꯩꯕꯣꯛ ꯑꯣꯏꯅ ꯃꯆा ꯅꯨꯄꯤ ꯑꯅꯤ ꯑꯃꯛꯇꯗ ꯄꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯅꯪꯅ ꯄꯣꯛꯏꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯄꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯏꯅꯦ ꯎꯅꯤꯡꯗꯦꯅꯦ ꯅꯨꯄꯤ ꯄꯣꯛꯑꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯄꯝꯒꯗꯧꯕꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯨ ꯑꯗꯨꯕꯨ ꯄꯝꯗꯕꯤꯗ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯆꯪꯉꯛꯏ ꯑꯗꯨꯁꯨ ꯄꯝꯗꯦ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯗꯤ ꯀꯥꯏꯔꯦ ꯃꯆꯥꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯃꯥꯏꯅ ꯀꯝꯃꯣꯏꯒꯅꯤ ꯀꯕꯤꯗ ꯀꯝꯃꯣꯏꯗꯕꯅꯦꯕ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯄꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏ ꯅꯨꯄꯥ ꯑꯩꯒꯤ ꯅꯨꯄꯥ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯣꯛꯏꯕ ꯏꯆꯥ ꯑꯅꯤꯃꯛ ꯑꯁꯤ ꯑꯃꯨꯛꯐꯥꯎ ꯄꯝꯈꯤꯗꯦ ꯑꯩꯕꯨ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯆꯩꯕꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤ ꯅꯪꯁꯨ ꯏꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯈꯟꯕ꯭ꯔꯥ नुपा पोक्ते है अबो फतब वखन अमसुंग लूना तौरोगे अबो नंग नाक थमोगे है खनब्रा है मतमदा नुपा अदुना हैरकलमी आई कईसु खनदे होय नुपा पोगादी फबनी अदुबो नुपी पोगे कईसु कायदे है नुपा अदुना मागे थमोयदो खजितंग हरावनिंगै दमकता हाइजल्लमे तौसन्नबोइन मतमदुदा अल्लाह गे हुकुम मनेम्बोक अदुगी दमकतने हायना मौदुना मागे नुमिदांग चंगजल्लगा मागे अवात लपा पिचा पिथक तौदुना मागे मखोंग मालिक तौबीदना करिगी इनेम्बोकना अइबो फतब वखन खल्लिबा असि अइबो नुसिरकनिया अइबो लुना तौरकनिंगै दमकते हायना खल्लगा माना मालिक तौबीबा पाइबीबा खोटबीबा तौबीये अदुबो मनेम्बोक अदुना करिसु मागोंदना चुंबीदे मखोंगना कं काउबीदना मागे फमुंग अदुगी मथक्ता मनेम्बोक अदुगी मालिक तौबीबा अदुदा नंगना इगोंदा अदुंबा नुसिनबा तौसन्नबा खोचन्नबा याब्रा नंगना नुपा पोकीदि लेइतगा नुपी पोकपा हायना हायरगा माना कौखाइरे अदुगा मनेम्बोक अदुना काउबदा फमुंगी मखादा बो मौ अदु ताई लेकिन मौ अदुदी उपाय लेइतबनिना खांगगा मा सबर तौ मतम खरा लेरबगे मतुंगा अमक्का हल्लगा मचा अमा यावरे अंगांग अमा यावरे यावरको मतम नुपा ओइरागदि फनी हायना खल्ले मनेम्बोक चंगे मागी नुपा चंगे अदुगा मागी मौ अदुदा हायरमी हंदक पोइबा अंगांग असिना करिगुम्बा नुपी ओइरकपा तारगदि नंग अइ फत्ते हायगनु नुपा ओइरकपा तारगदि नंग अफबो ओइगनि नुपागी जरियादगी खंदान चतपनि नुपीदगी चत्ते अदुना नंगना हायरगा मनेम्बोक असिना मागी मौ अदुदा हायबिरम मनेम्बोक अदुगी वफम अदु ताब मतम मौ अदुना नमाज सोलगा सजदागे लत्ता अल्लाह दा कप्पगा अल्लाह दुआ तौ या अल्लाह नंग अजगी दमक अफब फैसला तौबियो या अल्लाह नंग मखोइना पामेबा अपामबा असि फंगनबियो अदुगा अइगी इज्जत ओहनबियो हायना हाय अल्लाह ना पामबना अमा इकोइना पामबना अमा अल्लाह गे हुकुम नोंग नुमित लमा मनेम्बोक असिगी मनाक्ता मागी मौ असिने चंगजल्ले अदुगा मालिक तौरे मालिक तौबा मतमदा इखंग खंगौद्र इमा अइगी इमाना दुआ तौबियो नुपा ओइरे अल्हम्दुलिल्लाह नुपी ओइरे अदुसु अल्हम्दुलिल्लाह इमाना करिगिनो नुपी पोकपदा अदु यामना वरौरिबसि अइसि इमागी मचामकनि खंद्रब्रा हायना मौ अदुना हाय ममा अदु यामना फत्तबना मरम ओइरगा करि नंग हायबा नुपी पोकपा यारोय नुपा ओना पोकदबनि अदुना नंग तनिंगदे चक्र चलो हायना मनेम्बोक अदुना ममौ अदुदा मखोंदु कावबा मतमददि मबुक अदुरा पालगा मा मफमदुदा तुरम्मे अदु खुदक अदु डॉक्टर पुखत पिगद्रा हायना खल्ली लेकिन मनेम्बोक अदुसु डॉक्टर पुखत पिरे लेकिन मौ अदुना वाना वाना मसा मतोमता डॉक्टर दा चटले अदुगा डॉक्टर दा यव मतमददि अदुगी अंगांग अदु सीने पोए सीने पोक मतमददि मनेम्बोक अदुना अमसुंग मवा अदुना नुपी अदु हरावनिंगै दमक्तने हायना वफम अमबो ngangbidab नुपी जे थमोय कायरबो थमोय कायरे मतम अदुदा नुपी अदुना अल्लाह दा कप्पगा फरियाद तौ या अल्लाह ना हांगोंदा इन सिन्नरबनी
ya Allah nahakna aigi mit ki mangda nangna amaktadi uhanbiyo aigi kari iran no makoyna ingonda zulum tawbireba makoyna ingonda otpireba si amaktadi ya Allah nangna aigi mit ki mangda uhanbiyo ko haina khallaga mahakna Allah da kappaga dua tawi Allah na mahake dua tawbire lairaba amsum awawa migi dua di Allah thuna kabul tawe Allah na mahake dua kabul tawrabagi matungda numit kharani leireba matungda mama asida paw yawre ikari haina magi machanupi mapan machanupi ado magi nupa aduna makpa talak piri haina mama adu jamin adura akiba ma tu yung wa mai phaurom ni kare na aigi chanupi angang leiraba macha leiraba asi mahak ki nupa adura makpa talak piri aigi chanupi krai leigeni haina khallaga macha sing adu puraga mayumda mapam da laklami matam maduda mama adu thamoi kairaga magi machanupi adu talak pira aba matungna magi mayumda lak matam mama adu thamoi kairami matam adura makoina phatre haiba mau aduna magi manau nupi adugi manak changjelle aduga magi thamoi adu haraw nge damukta deko nangna ne talak pira ko matam da nang wakan wari ji karigino nangonda hen thengna chai theng sidagi hen aingonda kaya kaya thengna rabani puna makta ani sabar tawri ibni Allah da thaja bana khwaidagi afabani haina manau nupi aduda magi nupagi machan nupi aduda mana theme aduga wakal do haraw nge damakta hai matam aduda mana magi phajaba wahina magi phajaba mawong aduna haire adubo nupi gi thamoi da khalle ya Allah nahakna aingonda otpi khiba naibi khuding mak sing adu aigi mitki mangda uhalle ko asai mana magi mamawo duda machani khandabe do otpi khiba naibi khiba adugi maramdagi Allah taala na magi machada same to same adugi problem thokal laga uhallak matam de magi manem bo du gyal la ene matam madra magi mau phatte hayo mau aduna magi machanu pi du themjallaga e mau inau nu pi nang kaisu khan nangi pura iba na cha se aigi cha ni ni siga punna aigi cha ne ju oga nungai lai min lore nang kar yo kan wari bu haina mamawo aduda mamaw aduna manau nu pi du them matam mama aduga magi nupa du sangi edo mamit pi dare edo ai khoi ngasi phatre ni inthoi bu mawo china ding asi aigi cha asi gi awoi bagi awar aba chai theng asi di magi mateng oi ko hana khal matam maduda mamaw adugi manakta changjalle edo mama aduna makut paire do kappe imau nama ne imau dane mehamam lan kraban nang kokpiu haina haire matam madu mawduna imane hekta hairaga yaragadra haina khomme mama aduna hai imadi kari upai leibunu ngasi matam mamada aina ngamme haina imaudu otkhiba do hallaga Allah na aigi chada awaba pire ko nang amaktadi namau ima aibo imau nang na maaf tobiu ko haina nama aibo maaf tobiu ko haina haye nungsiribe chinausin aduga asaina kan gi magi mamau machanupi ma halakkiba aduga pullaga mau aduga punna makoina karbar ma macha ma tawr dukala ma hanga magi macha adu so magi manau nu bige macha adu macha asengo mokni khallaga nuaina lei khiyeba aduna insan mi bai koida Allah rabbul izzat nai koida mal dawlat khara khaji piri ba sina masigi mapanga lauraga aigi yumda lakpa mau amabo mau natte haina khatnai bi ba khotpi ba mai amam yawe are bai sab madu tobiganu Allah ke waste bichara ma kaiso khangdaba imung adu da laaga mau amani haina lae nangna khangdaba tamgada khuding maksing adu nanembo amsu kubo animak aduna tambi ge dabne ba imau sitau namada hangu khangdaba khuding maksing haina asi nakoina ma lakum nu aduragina macha ani manga sura afawa nongbo macha ma nattaba mi eng ba yawe khudai kasam jad nai bani nang nange namau da ngasingam me hana tawrba do Allah rabbul izzat dunya da ge jona aduge bichar Allah na so badla lorakani lekin siraba matung so Allah rabbul izzat nam madu kabida maaf tawroiba mi amaga laina kiba nungaina daba khuding maksing ache Allah na kokani ka haibu di khangano Allah su koi bahayang kayamat kinimit so Allah rabbul izzat na nakoi ani makle phan naraga kok thok na halaga nangi guna nangi sawap tu mongona pi khine kari kana ban masi ai koi girak te yaw da bante hoi hangi question myama hauti manem bok makubok na mauda nai bidre mauna manem bok makubok ta nai re inshallah madugi matang su ai bayan tawjarake aduga ai hai janing badi dekon mauna koina su nayumda leiringai matamdadi ima ipa thabuk chonbe yade koina surga ima ipa wahalloidabani haina khalli nayum palakpek numittagina nangi nanembok naku bok tugi thabuk ama bau tawroi ai magi thabuk tawba lakpa natte haib taragadi adusu uonadraba bai nakoisu mana su aini hen tawgi aina su aini hen tawgi haina khallaga yum pan minnagadabneba Allah tabarak taala na aikoina koi punnamak nungsi chan laiminasi mi amada awat piraga awaba piraga nuaina leigani haibatu di kapida yaroi Allah Ta'ala na hai wa wahi se koi mampun amal tawang pangan pinawasi